ꯅꯍꯥꯟꯒꯤꯅꯦ ꯀꯩꯅꯣ ꯇꯧꯕꯗꯣ ꯑꯩꯈꯣꯏꯒꯤ ꯏꯕꯨꯡ ꯑꯅꯤ ꯂꯩꯇꯕꯗꯣ ꯑꯗꯨꯒꯤ ꯀꯩꯅꯣꯗꯣ ꯎꯕ ꯅꯨꯃꯤꯠꯇꯒꯤꯅꯦ ꯑꯩꯁꯦ ꯑꯗꯨꯝ ꯈꯪꯗꯦ ꯀꯣꯛꯀꯁꯦ ꯅꯨꯡꯉꯥꯏꯇꯦ ꯀꯩꯅꯣꯝꯃ ꯇꯧꯋꯤ ꯈꯪꯕ ꯊꯕꯛꯀ ꯑꯝꯇ ꯇꯧꯅꯤꯡꯗꯕꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕ ꯁꯨꯡꯈꯪ ꯈꯪꯗꯦꯕ ꯑꯗꯩꯗꯤ ꯁꯨꯝ ꯍꯧꯖꯤꯛꯀꯥꯟꯗꯤ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣꯁꯨ ꯊꯥꯒꯠꯅꯤꯡꯗꯦ ꯀꯩꯒꯤꯅꯣ ꯍꯥꯏꯔꯒ ꯃꯌꯥꯝꯗꯤ ꯑꯗꯨꯝ ꯊꯥꯒꯠꯅꯩꯀꯣ ꯑꯗꯨꯒ ꯈꯪꯗꯦ ꯑꯩꯈꯣꯏꯅꯕꯨ ꯊꯥꯒꯠ ꯍꯜꯂꯣ ꯃꯌꯥꯝꯁꯤꯅꯅꯦ ꯑꯩꯁꯦ ꯀꯩꯗꯧꯔꯒꯦ ꯚꯤꯗꯤꯑꯣ ꯑꯞꯂꯣꯗ ꯇꯧꯔꯛꯇ꯭ꯔꯤꯗꯣ ꯑꯩ ꯀꯩꯗꯧꯔꯒꯦ ꯑꯗꯨꯝ ꯍꯪꯅ ꯂꯩꯔꯦ ꯃꯌꯥꯝ ꯑꯩ ꯀꯩꯝꯇ ꯇꯧꯖꯗꯦꯕꯀꯣ ꯑꯩ ꯑꯗꯨꯝ ꯂꯩ ꯑꯩ ꯁꯪꯗꯕꯩ ꯚꯤꯗꯤꯑꯣ ꯑꯞꯂꯣꯗ ꯇꯧꯖꯗꯕꯅꯦꯕ ꯑꯗꯣ ꯃꯌꯥꯝ ꯌꯦꯡꯉꯨꯇꯣ ꯑꯩ ꯉꯥ ꯌꯥꯏꯒꯦ ꯍꯥꯏꯅ ꯍꯧꯖꯤꯛ ꯀꯩꯅꯣ ꯇꯧꯔꯝꯃꯤꯅꯦ ꯑꯩ ꯃꯌꯥꯝꯅ ꯀꯩꯗꯧꯔꯒꯦ ꯑꯗꯨꯝ ꯍꯪꯕꯗ ꯑꯩ ꯉꯁꯤꯗꯤ ꯚꯤꯗꯤꯑꯣ ꯁꯦꯝꯖꯕꯅꯤ ꯑꯗꯣ ꯊꯑꯣꯏꯀꯤ ꯁꯦꯝꯕꯗꯤ ꯅꯠꯇꯦ ꯑꯗꯨꯝ ꯃꯌꯥꯝꯅ ꯍꯪꯃꯟꯕꯗꯨꯗꯅꯦ ꯑꯩ ꯑꯗꯨꯝ ꯏꯆꯥꯅꯨꯄꯤꯗ ꯚꯤꯗꯤꯑꯣꯁꯦ ꯑꯩ ꯂꯧꯍꯜꯂꯤꯅꯦꯕ ꯑꯗꯣ ꯃꯌꯥꯝꯗꯣ ꯁꯤꯗ ꯂꯩꯔꯦ ꯈꯨꯗꯥꯅ ꯃꯤꯇꯤꯡ ꯆꯠꯄꯗꯅꯦ ꯀꯩꯅꯣ ꯄꯨꯔꯛꯑꯦ ꯉꯥ ꯌꯥꯏꯅꯕ ꯇꯞꯇꯥꯏ ꯂꯩꯁꯜꯂꯛꯑꯦꯕ ꯑꯗꯩ ꯁꯣꯝꯗꯅ ꯂꯩꯔꯦ ꯁꯤꯁꯤꯅ ꯑꯩ ꯀꯩꯅꯣ ꯇꯧꯖꯒꯦ ꯁꯤꯁꯤꯅꯅꯦ ꯇꯥꯎꯅꯕꯁꯨ ꯂꯧꯊꯣꯛꯑꯦ ꯇꯥꯎꯔꯒ ꯑꯗꯩ ꯃꯄꯨꯝ ꯊꯣꯡꯅꯕꯁꯨ ꯁꯦꯝꯃꯦ ꯃꯥꯅ ꯉꯥꯁꯦ ꯇꯞꯇꯥꯏ ꯂꯩꯁꯜꯂꯛꯑꯦꯕ ꯉꯔꯥꯡꯇꯁꯨ ꯕꯖꯥꯔꯗꯩ ꯉꯥ ꯂꯩꯔꯛꯄꯇ ꯉꯥꯏ ꯑꯗꯣ ꯃꯥ ꯉꯁꯤ ꯃꯤꯇꯤꯡ ꯆꯠꯄꯗ ꯄꯨꯈ꯭ꯔꯤ ꯁꯤꯠꯂꯦꯅ ꯇꯧ ꯂꯩꯔꯝꯃꯦ ꯑꯩ ꯁꯤ ꯁꯦꯝꯗꯅ ꯈꯣꯠꯇꯅ ꯇꯧꯖꯔꯝꯕꯅꯤ ꯑꯗꯣ ꯃꯌꯥꯝ ꯑꯗꯨꯝ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯃꯊꯪ ꯎꯠꯂꯛꯀꯦꯕꯀꯣ ꯑꯩꯅꯅꯦ ꯍꯧꯖꯤꯛ ꯃꯇꯝꯁꯦ ꯍꯥꯏꯗꯤ ꯁꯨꯝ ꯈꯪꯗꯦꯗ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯇꯦꯕ ꯑꯗꯨꯗꯨꯒꯤ ꯑꯗꯣ ꯃꯌꯥꯝ ꯌꯦꯡꯉꯣ ꯁꯤꯁꯦ ꯀꯩꯅꯣꯅꯦ ꯋꯥꯈꯜꯁꯦ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯇꯕꯩ ꯑꯩꯅꯅꯦ ꯅꯦꯅꯦꯅꯁꯨ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯃꯌꯥꯝ ꯅꯨꯡꯉꯥꯏꯐꯝ ꯍꯥꯞꯄꯤꯔꯛꯑꯦ ꯈꯪꯗꯕꯗꯣ ꯑꯗꯨꯒꯤꯗꯤ ꯃꯃꯥꯅ ꯅꯨꯡꯉꯥꯏꯕ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯉꯥꯏꯕ ꯃꯌꯥꯝ ꯉꯥꯛꯇꯅ ꯍꯥꯞꯄꯤꯔꯛꯑꯦ ꯂꯩꯔꯒ ꯍꯋꯥꯏ ꯃꯇꯣꯟ ꯑꯩꯅ ꯑꯗꯨꯝ ꯑꯗꯒꯤ ꯚꯤꯗꯤꯑꯣꯁꯦ ꯇꯧꯖꯗꯕꯅꯦꯕ ꯍꯪꯒꯥꯝ ꯃꯇꯣꯟ ꯑꯗꯩꯗꯤ ꯅꯥꯀꯨꯞꯄꯤꯁꯨ ꯂꯩꯔꯦ ꯃꯌꯥꯝꯁꯤꯅ ꯅꯥꯀꯨꯞꯄꯤꯁꯦ ꯅꯦꯅꯦꯅ ꯅꯨꯡꯁꯤꯕꯤꯗꯅꯕꯨꯗꯤ ꯍꯥꯞꯄꯤꯔꯛꯄꯅꯤ ꯐꯖꯗ꯭ꯔꯥ ꯑꯩꯁꯦ ꯃꯌꯥꯝ ꯀꯩꯗꯧꯔꯒꯦ ꯚꯤꯗꯤꯑꯣ ꯄꯣꯁ ꯍꯪꯒꯥꯝ ꯇꯧꯗ꯭ꯔꯤꯗꯣ ꯃꯇꯣꯟꯁꯨ ꯀꯩꯒꯤꯅꯣ ꯂꯩꯔꯦ ꯑꯗꯨꯝ ꯍꯪꯉꯦꯕ ꯍꯋꯥꯏ ꯃꯔꯨ ꯀꯩꯝ ꯇꯧꯖꯗꯦ ꯍꯋꯥꯏ ꯗ꯭ꯔꯥꯛ ꯃꯔꯨꯗꯣ ꯑꯗꯣ ꯁꯤꯅ ꯑꯩꯈꯣꯏ ꯕꯦꯝꯅ ꯏꯆꯥꯅꯨꯄꯤꯒꯤ ꯕꯣꯔꯣꯏ ꯍꯥꯞꯄꯛꯏꯅꯦ ꯁꯤꯅꯤ ꯃꯌꯥꯝ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯃꯌꯥꯝ ꯍꯥꯞꯄꯤꯔꯛꯑꯦ ꯅꯦꯅꯦ ꯍꯣꯏꯅ ꯊꯦꯡꯀ꯭ꯌꯨ ꯉꯥ ꯌꯥꯏꯅꯕꯗꯣ ꯁꯦꯝꯕ ꯂꯣꯏꯔꯦ ꯅꯪ ꯌꯥꯏꯕꯤꯗꯣꯏ ꯅꯠꯇ꯭ꯔꯣ ꯚꯤꯗꯤꯑꯣ ꯇꯧꯔꯤꯅꯤ ꯉꯥ ꯌꯥꯏꯕꯤꯗꯣꯏꯔꯣ ꯅꯪ ꯃꯊꯛꯇ ꯌꯥꯏꯔꯨꯒꯦ ꯁꯥꯔ ꯃꯊꯛꯇ ꯌꯥꯏꯅꯤ ꯍꯥꯏ ꯅꯠꯇ꯭ꯔꯣ ꯅꯪ ꯃꯩ ꯍꯧꯒꯠꯂꯒ ꯍꯣꯏꯕ ꯌꯥꯏꯔꯨ ꯂꯥꯛꯑꯣ ꯑꯩ ꯁꯦꯝꯕ ꯂꯣꯏꯔꯕꯅꯤ ꯃꯥ ꯍꯣꯏ ꯃꯤꯇꯤꯡ ꯆꯠꯂꯨꯕꯩ ꯋꯥꯔ ꯃꯥꯜꯂꯦ ꯂꯦꯛꯊꯔ ꯂꯩꯔꯝꯃꯤ ꯁꯤꯗ ꯁꯤ ꯇꯧꯏ ꯁꯦꯡꯉꯨꯁꯦ ꯁꯤ ꯉꯁꯤ ꯃꯁꯝꯁꯨ ꯁꯥꯏ ꯀꯛꯊꯠꯈ꯭ꯔꯦꯕ ꯑꯗꯒꯤꯗꯤ ꯂꯤꯛꯁꯨ ꯁꯤꯋ ꯌꯥꯗꯕꯤ ꯈꯨꯖꯤꯁꯨ ꯁꯤꯋꯨ ꯌꯥꯗ ꯑꯩ ꯈꯨꯠꯁꯦ ꯉꯥ ꯁꯦꯝꯃꯝꯕꯗꯣ ꯑꯗꯨ ꯃꯅꯝ ꯅꯝꯃꯀꯥꯟꯗ ꯃꯥ ꯆꯦꯟꯒꯤ ꯌꯧ ꯅꯝꯊꯤ ꯍꯥꯏ ꯀꯩꯗꯧꯔꯤꯅꯣ ꯅꯪ ꯀꯩꯗꯧꯕ ꯆꯪꯉꯤꯅꯣ ꯑꯗꯨ ꯄꯥꯏꯅꯨ ꯂꯥꯛꯑꯣ ꯄꯥꯏꯅꯨ ꯉꯥ ꯃꯃꯥ ꯌꯥꯏꯅꯕ ꯁꯦꯝꯃꯤꯅꯤ ꯆꯠꯁꯤ ꯏꯪꯗ꯭ꯔꯣ ꯅꯪ ꯐꯨꯔꯤꯠꯀ ꯂꯣꯏ ꯂꯧꯊꯣꯛꯏꯁꯦ ꯀꯩꯒꯤꯅꯣꯕ ꯐꯨꯔꯤꯠꯀ ꯂꯣꯏ ꯂꯧꯊꯣꯛꯑ ꯀꯩꯒꯤꯅꯣ ꯀꯣꯏꯆꯦꯟ ꯆꯦꯜ ꯇꯧꯏꯁꯦ ꯌꯦꯡꯉꯨ ꯌꯥꯝ ꯉꯥꯎꯁꯟꯅꯕ ꯃꯆꯥꯅꯤꯁꯦ ꯑꯃꯅ ꯂꯥꯏꯔꯤꯛ ꯇꯧꯔꯤꯅꯦ ꯍꯥꯏꯅ ꯐꯖꯅ ꯇꯧꯗꯕꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔ ꯑꯃꯨꯛ ꯑꯆꯥꯄꯣꯠ ꯆꯥ ꯆꯪꯉꯛꯀꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛ ꯑꯆꯥꯄꯣꯠ ꯆꯥꯕ ꯆꯪꯉꯛꯀꯅꯤ ꯂꯝ ꯌꯥꯝ ꯍꯦꯜꯂꯕꯅꯤꯁꯦ ꯑꯩꯅ ꯃꯄꯥꯗ ꯇꯥꯛꯊꯣꯛꯑ ꯐꯨꯍꯟꯕꯤꯗꯕ ꯂꯝ ꯍꯦꯟꯕꯅ ꯀꯩ ꯍꯥꯏꯔꯨꯅꯤ ꯅꯪ ꯀꯩꯗꯧꯔꯤꯕ ꯑꯗꯨꯗ ꯀꯥꯈꯠꯂꯒ ꯀꯩꯗꯧꯔꯤꯅꯣ ꯍꯥꯏꯕꯅꯦ ꯂꯝ ꯍꯦꯟꯕꯣ ꯅꯪꯒꯤ ꯏꯁꯤꯡ ꯊꯛꯄꯩ ꯕꯣꯇꯜꯗꯤ ꯄꯄꯥꯒ ꯅꯪꯒ ꯉꯥ ꯆꯥꯔꯨꯆꯣꯀꯣ ꯑꯂꯨꯁꯤꯒꯅꯦ ꯀꯩꯅꯣ ꯇꯧꯔꯒꯦ ꯈꯥꯃꯦꯟ ꯁꯤꯟꯕꯤꯒ ꯏꯔꯣꯜꯂꯒꯦ ꯑꯂꯨꯒ ꯈꯨꯗꯥꯏꯕꯥꯅꯤꯒꯤ ꯑꯗꯩ ꯉꯥ ꯇꯥꯎꯔꯒꯦ ꯑꯗꯨꯗꯩꯗꯤ ꯑꯉꯥꯡꯈꯩꯗꯤ ꯉꯥ ꯊꯣꯡꯕꯒ ꯑꯗꯨꯝ ꯆꯥꯔꯅꯦꯕ ꯏꯕꯥꯅꯤꯇꯅꯤ ꯌꯥꯔꯅꯤ ꯁꯤ ꯂꯩꯔꯦ ꯈꯥꯃꯦꯟ ꯁꯤꯟꯕꯤꯒ ꯏꯔꯣꯜꯂꯒꯦ ꯃꯌꯥꯝ ꯌꯥꯝ ꯅꯨꯡꯁꯤꯈ꯭ꯔꯦ ꯉꯁꯤꯒꯤ ꯎꯅꯗꯕꯩ ꯅꯨꯡꯁꯤꯅꯩꯔꯣ ꯇꯨꯀꯠꯆꯗ ꯁꯛꯇꯥꯁꯤꯒ ꯀꯌꯥꯝ ꯅꯨꯡꯁꯤꯔꯒꯦ ꯉꯁꯤ ꯃꯆꯤꯟꯗꯤ ꯍꯥꯏꯗꯦ ꯅꯨꯡꯁꯤꯗꯤ ꯍꯥꯏꯗꯦ ꯄꯪꯆꯨꯞꯇ ꯆꯨꯞꯄꯤ ꯄꯄꯥꯁꯤ ꯀꯌꯥꯝ ꯅꯨꯡꯁꯤ ꯌꯥꯝ ꯅꯨꯡꯁꯤ ꯑꯁ ꯌꯥꯔꯦ ꯅꯨꯡꯁꯤꯕ ꯌꯥꯔꯦ ꯏꯁ ꯑꯣꯏꯃꯥ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯀꯩꯅꯣꯅꯦ ꯌꯥꯝ ꯍꯦꯟꯖꯜꯂꯦ ꯌꯥꯝꯅ ꯏꯁ
ꯅꯨꯡꯁꯤꯐꯝ ꯖꯒꯥ ꯂꯩꯇꯔꯦ ꯖꯥꯔꯦ 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 ꯀꯔꯤ ꯀꯔꯤ 이싱 ꯊꯛꯄꯒ ꯌꯥꯔꯣꯏ ꯀꯩꯗꯧꯕꯩ 이싱 ꯊꯛꯇꯣꯏꯅꯣ ꯍꯧꯖꯤꯛ Papa Lucia. ꯀꯌꯥꯝ ꯅꯨꯡꯁꯤ Yam Lucia. ꯃꯥꯁꯦ ꯃꯈꯨꯝ ꯈꯨꯝꯒꯦ ꯉꯥꯏꯈꯣ ꯑꯩ ꯑꯗꯨꯝ ꯊꯅꯝꯃꯒꯦ ꯇꯤꯐꯤꯟ ꯃꯌꯥꯝꯗꯣ ꯇꯤꯐꯤꯟꯒ ꯂꯩꯇꯕ ꯑꯩꯅ ꯃꯤꯉꯣꯟꯗ ꯄꯣꯠ ꯍꯥꯞꯄ ꯄꯤꯊꯣꯛꯄꯗ ꯇꯤꯐꯤꯟꯒ ꯂꯩꯇ꯭ꯔꯦ ꯑꯩꯁꯦ ꯁꯨꯝ ꯍꯥꯞꯆꯤꯜꯂꯒ ꯀꯨꯞꯁꯟꯒꯦ ꯀꯣꯟꯅ ꯃꯌꯥꯝ ꯅꯥꯀꯨꯞꯄꯤꯁꯦ ꯐꯖꯗ꯭ꯔꯥ ꯁꯤꯁꯦ ꯑꯩꯈꯣꯏ ꯅꯦꯇꯣꯟꯅ ꯄꯤꯔꯛꯄꯅꯦꯕ ꯍꯥꯞꯄꯤꯔꯛꯄꯅꯦꯕ ꯑꯩꯈꯣꯏ ꯗꯥꯗꯣ ꯑꯩꯈꯣꯏ ꯅꯦꯇꯣꯟꯒꯤꯁꯨ ꯉꯥ ꯄꯤꯕꯤꯔꯝꯃꯦ ꯍꯥꯏꯌꯦ ꯂꯩꯔꯒ ꯊꯤꯟꯕ ꯆꯪꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯅꯦꯇꯣꯟꯒꯤ ꯌꯦꯅꯝꯗꯤ ꯌꯥꯝ ꯐꯖꯕꯅꯦ ꯐꯖꯅ ꯑꯗꯣ ꯑꯩꯈꯣꯏ ꯅꯦꯇꯣꯟꯅ ꯍꯥꯞꯄꯤꯔꯛꯏꯅꯦ ꯃꯌꯥꯝꯁꯦ ꯍꯧꯖꯤꯛ ꯃꯟꯊꯣꯛꯈꯤꯒꯦ ꯉꯁꯤꯅꯦ ꯈꯪꯕ꯭ꯔꯥ ꯃꯌꯥꯝ ꯀꯩꯅꯣꯅ ꯑꯩ ꯏꯃꯥꯟꯅꯕꯤꯈꯩꯅ ꯐꯣꯟ ꯇꯧ ꯍꯪꯉꯛꯄꯁꯤꯗꯤ ꯀꯩ ꯍꯥꯏꯔꯨꯔꯅꯤ ꯑꯩꯁꯦ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯛꯇ꯭ꯔꯤꯗꯣ ꯀꯔꯤꯒꯤꯅꯣ ꯀꯩꯇꯧꯔꯒꯦ ꯍꯥꯏꯅ ꯑꯗꯩꯗꯤ ꯑꯩꯁꯦ ꯍꯟꯗꯛꯇꯤ ꯐꯣꯟꯁꯨꯀꯌꯥ ꯄꯥꯏꯕ ꯁꯪꯗꯦꯕꯀꯣ ꯃꯣꯏꯗꯁꯨ ꯐꯣꯟꯒ ꯇꯧꯗꯦ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯇꯦ ꯃꯌꯥꯝ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯍꯥꯏꯗꯤ ꯅꯍꯥꯟꯒꯤꯅꯦ ꯀꯩꯅꯣ ꯇꯧꯕꯗꯣ ꯑꯩꯈꯣꯏꯒꯤ ꯏꯕꯨꯡ ꯑꯅꯤ ꯂꯩꯇꯕꯗꯣ ꯑꯗꯨꯒꯤ ꯀꯩꯅꯣꯗꯣ ꯎꯕ ꯅꯨꯃꯤꯠꯇꯒꯤꯅꯦ ꯑꯩꯁꯦ ꯑꯗꯨꯝ ꯈꯪꯗꯦ ꯀꯣꯛꯀꯁꯦ ꯅꯨꯡꯉꯥꯏꯇꯦ ꯀꯩꯅꯣꯝꯃ ꯇꯧꯋꯤ ꯈꯪꯕ꯭ꯔꯥ ꯊꯕꯛꯀ ꯑꯝꯇ ꯇꯧꯅꯤꯡꯗꯕꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕ ꯁꯨꯡꯈꯪ ꯈꯪꯗꯦꯕ ꯑꯗꯩꯗꯤ ꯁꯨꯝ ꯍꯧꯖꯤꯛꯀꯥꯟꯗꯤ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣꯁꯨ ꯊꯥꯒꯠꯅꯤꯡꯗꯦ ꯀꯩꯒꯤꯅꯣ ꯍꯥꯏꯔꯒ ꯃꯌꯥꯝꯗꯤ ꯑꯗꯨꯝ ꯊꯥꯒꯠꯅꯩꯀꯣ ꯑꯗꯣ ꯈꯪꯗꯦ ꯑꯩꯈꯣꯏꯅꯕꯨ ꯊꯥꯒꯠꯂꯗꯤ ꯁꯨꯝ ꯋꯥꯁꯦ ꯈꯔ ꯑꯗꯨꯝ ꯉꯥꯡꯉꯛꯀꯅꯦꯕ ꯃꯤꯁꯤꯡꯁꯤꯅ ꯈꯪꯗꯦ ꯅꯨꯡꯉꯥꯏꯇꯕꯗꯤ ꯐꯥꯎꯔꯤꯅꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯃꯌꯥꯝꯅ ꯈꯪꯕꯤꯗꯕ ꯍꯥꯏꯒꯗ꯭ꯔꯥ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯚꯤꯗꯤꯑꯣꯗ ꯉꯥꯛꯇꯪꯒꯤ ꯑꯩꯈꯣꯏꯅ ꯅꯣꯛꯄ ꯈꯪꯗꯦ ꯀꯩ ꯈꯪꯗꯦ ꯎꯔꯒꯅꯦ ꯃꯌꯥꯝꯁꯤꯅ ꯑꯗꯨꯝ ꯐꯠꯇꯕ ꯀꯃꯦꯟ ꯇꯧꯕꯤꯕꯀꯣ ꯑꯗꯨꯁꯨ ꯑꯗꯨꯅꯦ ꯑꯗꯨꯇꯪꯒꯤꯁꯨ ꯅꯠꯇꯦ ꯑꯗꯨꯊꯕꯛ ꯑꯃ ꯇꯧꯔꯗꯤ ꯑꯗꯨꯝ ꯃꯌꯥꯝꯒꯤ ꯁꯤꯒꯨꯝꯕꯁꯨ ꯋꯥꯊꯤꯁꯨ ꯇꯥꯕꯅꯦꯕ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯉꯁꯤꯗꯤ ꯃꯌꯥꯝꯗ ꯑꯩꯅ ꯁꯤ ꯚꯤꯗꯤꯑꯣꯁꯤꯃꯗꯤ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯃꯌꯥꯝꯁꯤꯅ ꯑꯩꯁꯦ ꯀꯩꯗꯧꯈ꯭ꯔꯕꯅꯣ ꯂꯣꯏ ꯈꯟꯅꯔꯦꯕꯀꯣ ꯑꯗꯨꯗꯨꯅ ꯑꯩ ꯉꯁꯤꯗꯤ ꯀꯩꯅꯣ ꯇꯧꯖꯔꯦ ꯚꯤꯗꯤꯑꯣꯁꯤꯃꯗꯤ ꯑꯗꯨꯝ ꯊꯥꯒꯠꯂꯅꯤ ꯑꯩ ꯑꯗꯨꯝ ꯃꯇꯨꯡ ꯇꯥꯅ ꯑꯗꯨꯝ ꯑꯇꯩ ꯚꯤꯗꯤꯑꯣꯁꯨ ꯑꯗꯨꯝ ꯊꯥꯒꯠꯆꯔꯛꯀꯦ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯑꯍꯥꯟꯕ ꯌꯦꯡꯕꯤꯕ ꯑꯣꯏꯇꯥꯔꯒꯗꯤ ꯌꯨꯇ꯭ꯌꯨꯕꯇꯁꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗ꯭ꯔꯤꯕꯈꯩꯅ ꯇꯧꯁꯟꯕꯤꯌꯨ ꯑꯗꯨꯒ ꯑꯩꯒꯤ ꯄꯦꯖꯁꯤꯕꯨꯁꯨ ꯐꯣꯂꯣ ꯇꯧꯕꯤꯌꯨ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠꯄꯨꯗꯤ ꯇꯧꯕꯤ ꯊꯦꯡꯀ꯭ꯌꯨ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯁꯥꯡꯃꯜꯂꯅꯤ ꯑꯩ ꯃꯊꯪ ꯀꯩꯗꯧꯕ ꯑꯗꯨꯝ ꯎꯠꯂꯛꯀꯦ ꯏꯔꯣꯟꯕꯗ ꯐꯖꯕ ꯑꯃ ꯍꯥꯞꯄꯒꯦ ꯁꯥꯗꯧꯗꯤ ꯃꯥꯜꯂꯦ ꯁꯨꯛꯀ ꯃꯨꯏꯌꯦ ꯑꯗꯨꯒ ꯉꯥꯔꯤꯗꯣ ꯑꯩꯅ ꯆꯥꯛꯈꯨꯝ ꯊꯝꯃꯝꯕ ꯃꯥꯜꯂꯦ ꯅꯨꯡꯁꯤꯗꯔ ꯃꯌꯥꯝ ꯌꯣꯡꯆꯥꯛꯅꯦ ꯑꯩꯅ ꯈꯔ ꯆꯥꯊꯣꯛꯈ꯭ꯔꯦ ꯅꯨꯡꯁꯤꯅ ꯁꯤꯃꯨꯛ ꯊꯝꯕ ꯈꯤꯇꯪ ꯆꯥꯒꯦ ꯁꯤꯗꯗꯤ ꯌꯥꯝ ꯄꯤ ꯃꯅꯤꯄꯨꯔꯗꯗꯤ ꯌꯥꯝ ꯆꯥꯎꯅꯔꯦ ꯑꯩꯈꯣꯏ ꯃꯃꯥꯍꯣꯏ ꯌꯣꯡꯆꯥꯛ ꯌꯥꯝ ꯆꯥꯔꯦ ꯍꯥꯏ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯐꯪꯗꯦ ꯁꯤꯐꯧꯗ ꯃꯤꯅ ꯏꯅꯝꯃ ꯑꯃꯅ ꯄꯤꯖꯔꯛꯄꯅꯦ ꯑꯩꯉꯣꯟꯗ ꯑꯩꯅ ꯈꯔ ꯆꯥꯊꯣꯛꯈ꯭ꯔꯦ ꯑꯗꯨ ꯈꯔ ꯇꯉꯥꯏ ꯀꯩꯅꯣ ꯂꯥꯎꯅꯔꯤꯗꯣ ꯑꯗꯨꯗ ꯕꯣꯔꯤ ꯌꯥꯎꯕꯅꯦꯅ ꯀꯥꯎꯊꯣꯛꯑꯦ ꯑꯗꯨꯏꯗꯣ ꯍꯥꯞꯆꯤꯜꯂ ꯊꯝꯈ꯭ꯔꯦ ꯑꯗꯨꯒꯤ ꯆꯦꯗꯨꯁꯨ ꯄꯨꯈꯣ ꯀꯦꯂꯦꯟꯗꯔꯗꯣ ꯉꯥ ꯌꯥꯏꯕꯒꯤꯅꯤ ꯉꯥꯒꯤ ꯀꯩꯅꯣ ꯇꯧ ꯅꯍꯥꯟ ꯉꯥ ꯌꯥꯏꯕꯗꯨꯒꯤꯅꯤ ꯊꯝꯃꯣꯅꯦ ꯑꯗꯨꯒ ꯑꯩ ꯂꯣꯏꯁꯟꯒꯦ ꯑꯗꯨꯝ ꯊꯝꯃꯣ ꯃꯣꯏ ꯃꯄꯥ ꯃꯆꯥ ꯃꯊꯛꯇ ꯀꯥꯈꯤꯗꯣꯔꯦ ꯉꯥ ꯌꯥꯏꯕ ꯁꯥꯠ ꯃꯊꯛꯇ ꯑꯗꯨ ꯌꯥꯏꯕꯩ ꯁꯤꯒ ꯇꯥꯎꯕꯩꯒ ꯀꯩꯅꯣꯒ ꯁꯦꯝꯃ ꯂꯧꯊꯣꯛꯑꯦ ꯊꯥꯡ ꯄꯨꯗꯣꯏꯔꯣ ꯊꯥꯡꯖꯧꯗꯣ ꯀꯥꯏꯗꯅꯣ ꯂꯩꯈꯤꯕꯅꯤꯅꯦ ꯂꯩꯔꯦ ꯇꯨ ꯀꯩꯅꯣ ꯃꯈꯥ ꯆꯧꯈꯝ ꯃꯈꯥ ꯂꯩ ꯑꯩꯁꯨ ꯂꯥꯛꯀꯅꯤ ꯆꯥꯛ ꯊꯥꯡꯒꯠꯂꯝꯈꯤꯒꯦ ꯑꯗꯨꯒ ꯂꯥꯛꯀꯦ ꯆꯣ ꯒꯦꯠ ꯂꯣꯟꯗ꯭ꯔꯣ ꯇꯂꯥ ꯄꯥꯟꯗ꯭ꯔꯣ ꯆꯣ ꯃꯃꯥ ꯂꯥꯛꯀꯦ ꯆꯣ ꯂꯥꯛꯀꯅꯤ ꯆꯠꯂꯣ ꯒꯦꯠ ꯇꯂꯥ ꯄꯥꯟꯁꯟꯈꯤꯒꯦ ꯑꯩꯁꯨ ꯃꯊꯛꯇ ꯀꯥꯔꯨꯒꯦ ꯃꯣꯏ ꯉꯥ ꯌꯥꯏꯕꯗꯨ ꯌꯦꯡꯒꯦ ꯉꯥꯛꯇꯪꯕꯨꯗꯤ ꯋꯥꯠꯂꯤ ꯉꯥꯛꯇꯪ ꯂꯩꯔ ꯀꯥꯒꯅꯤ ꯆꯥꯛ ꯁꯧꯔꯛꯑꯦ ꯁꯤꯗ ꯉꯥ ꯇꯥꯎꯒꯦ ꯇꯧꯔꯛꯑꯦ ꯍꯧꯖꯤꯛ
ꯍꯧꯖꯤꯛ ꯆꯥꯛ ꯊꯣꯡꯕꯁꯨ ꯂꯣꯏꯔꯦ ꯉꯥ ꯇꯥꯎꯕꯁꯨ ꯂꯣꯏꯔꯦꯕꯀꯣ ꯃꯊꯛꯇ ꯀꯥꯏꯔꯦ ꯈꯗꯥꯡ ꯉꯥ ꯌꯥꯏꯕꯤ ꯌꯦꯡꯕꯤꯔꯦ ꯃꯝꯃꯦ ꯃꯔꯣꯟ ꯑꯃ ꯑꯣꯟꯗ꯭ꯔꯤ ꯌꯥꯔꯣ sida may hogla sumay yaay may di yaay base manum nuksibane tu gas ta kan nande yaro Maron jam si tha lor ga maitan mem tar kan na maitan no da jai jai gan hogdong lak pana lore hoji hogdong acho to boni hum ni lai ai la wai to kai gi ang la wai be wan da chat pa yar ba do chalo som side mai tha loi khra bo thum tha dri ba side on dri ba makai ya na loi ga si on tho ga maron ma tha do ga la sara si tha ga la ga nap san ni yong ko na ko store adu lor Chalage. pula ha lang maidan da ba na chak ti lore ban mayam chak lore sida iron ba lere mayam aina nakupi hapaga iron ba se chaning haina ko sumai iron le akhodai chak se lere mayam koi chak cha na ba tau ki ge ji sida nga taw bu do lere sida sinju lere sida nga thong ba lere sida iron ba do lei jare chak cha ba si video ha pa ge mayam ngarang nga yai ba do sida lei jare sumai na tawre mai da hadi keno thadok pa de ba ko hadi mai de ya se am haw ba ne ba da sumai na ina ma keno gi mathak ta thangatle dum mai sha do phanga kang na ma kang ba di phane am kang challe ba ko do me am mathangi video mo ngai minarasi ai video se sai da lesson jarage